Lanai Eshing Yollibasing Yengsinnaba provision Act Hapkadouri. Manipur Water Supply Act Lising Masamapal Marfudra Nithoi update Taunana Honari Act Asi update Taurupa Matamda State Asida Lanai Oina Eshing Yollibasing Asi Yengsinnabagi provision Hapsinnaba proposed Taure Haina PHE Department Fongdorkre. Government ki department sing na paikhat liba development program sing asi miyam da yohananaba gi pandam da DIPR na chathaduna lakpa mid the press ki program matam khara leplurba matungda ngarang amung hanan nitai pa chu thekta leiba directorate asi gi auditorium da hogdokre ngarang public health engineering PHE department ki official singa paumi singa unaba duda POKNAPHAM pauche asigi maikai digi lanai oina ising yoliba asigi matang da hangba wahang gi paukhumda SEL irisna hai yumthong khuding ising yauhananaba honari ising gi capacity asi akaknaba oiba maramna nongmada miyoi amada ising liter chamaga kunthra manga per capacity per day phangangadaba asi nongma kalaga nongma phangal karigumbo konaraktaba matamda ising asi laiduna seasonary maramasina miyamna su tharakliba toti ising asi likna seasonabyu imung manung changadaba ising asi Yaba lower Bamatung Toti Konjil Tingjan Bio, Maduna Taduna Ising Tadok Tuna Tambagi Hainabi Asi Tadok Minersi. Mahana Hai, Lanai Oina Ising Yollibasing Asi Department na Hakteng Nana Yengsinnaba Natraga Yon Bayabagi Ayaba Bibadi Laitri, Adumapu Lanai Oina Yollibi Ising Asi, Imung Kaya Amana, Lairaga Seasonary, Baramasina Ising Asi Ningthina Treatment Tauribra, Seasonaba Yaba Ising Oiribra, Havasi Yengsinnaba Matau Tai Haina. Khananaba Lairi Manipur Water Supply Act Lising Machamapal Marfutra Nithoi Asi update Taunanaba Honari Act Asi update Tauba Matamda Lanai Oina Ising Yoliba Singasi Yengsinnaba provision Ama Hapsinnaba Department Ki Maikai Digi propose Taure Amuromda PHED Gi Additional Chief Engineer RK Dorendra Nahai Imphal Series Project Phase 2 Asi Sada Yankai Loisalagle, Project Asi Sok Lisingani Kuntaret Fawda Loisanaba Pandam Thamle, Imphal Series Project Phase 1 Loisin Krabamatungda Sok Lisingani Kunmari Dagi, Imphal Series Project Phase 2 Paikat Pa Hokibani, Project Asi Lupa Koti Lisingma Chani Romgini, Project Asi Gi Phase 1 da Wadhoba Mafum Sing Phase 2 da Hapsinnaba Honari. Mahakna Hai Project asigi makhada tongan ba zone manga konsenduna punna mafam ahum langthawal lampel pat amadi uche kon laukon da serious treatment plant ahum sagatli plant asi project asigi loisin ba target thamliba sok lisingani ka kuntaret fawgi manungda loisina na honari haiki JJM Jal Jeevan Mission gi matang da paladuna mahakna makhata na hai Mission nasi Prime Minister Narendra Modi na sok lisingani ka tramapan gi August 15 da hogdokibani state asigi oina mission asigi project cost asi lupa koti lising amaga chani romni khonggangi yumthong singda afaba thaknanaba ising mapung pha na phanghananaba paikhat liba mission asina state asigi khonggang yumthong lakh mari ga lising yangkai mathoi asigi cha da kunthra nipan lom konsille Hojiki oina mission asigi makhada khonggangi yumthong cha da humdrama pan konsin bangamle Laibag asigi oina mission asi sok lisingani ka kunipan gi December phawbada sangdokre state asigi oina di piriba matam asidagi ngankhatna sok lisingani ka kunipan gi March phawbagi manungda loisinanaba pandam thamli haiki Amaromda urban gi mafam singda toti ising pibagi matangda paladuna Dorendra na hai Greater Imphal gi koibada toti ising fangananaba tongan bambafam 13 da water treatment plant 13 thamli Maraksida Nongwada Ising million liter nifu mga putopangamba Singkai Sing water treatment plant asina Imphal West District ki Ghari Phawba yauna miyam da toti ising pibada chawba ngaklo ama oiribani State asida thokliba irang na maram oiraga Kangchup amadi Singda water supply plant ani asi ningthina thabak tawba ngamkhidaba sida Singkai Sing water treatment plant asina miyam da ningthina toti ising phanganbada chawba mateng oiri Masi department asigi achauba mai pakpa amani haina mahangna fongdokli toti singi tax thibagi matangda PHED na paikhatliba online billing portal amadi Greater Imphal gi akoibada smart water meter palibagi matangda paladuna PHED gi SE urban thoksom bevina na hai
Hauzik fawgi oina Greater Imphal gi akoibada yumthong lising yankhai taruk lom smart water meter pale. Department na hangdokliba online billing portal asina consumer sing dagi tax khonggatpada amadi consumer sing na tax thibada araiba ama oihalli. Online billing portal haudokpagi matam chana bill thinaruktuna mamangi financial year gi matam dagi sada nifu dagi na yankhai phawgi revenue kaba ngamkhi. Nauna haudokliba supervision control and the data acquisition system asi mapung phana chanaraklagadi ising kaya yamna puthui miyamda kaya yamna phanghali amadi unauthorized oiba connection line khangma ngamlagani. Hauzik fawgi oinadi toti ising gi tax asi tha amagi oina supnagi lupa chani yankhai oiri adumapu ising siznabagi sang yenglaga tax asi launana bathorang paikatna ba honari. No toti ising gi meter palaba consumer singi thagi thibam thokpa taxing masa gi mobile number da message oina lagtaba amadi anoba connection gi damakta miyam na department gi website natraga office ta lagtuna regularize tawbiu haina mahakna phongdorki. Paugi mifam aduda DIPR gi director Dr. TS Charanjit, DIPR gi joint director T Romesh, PHED gi executive engineer TH Pikasu Saruyaki.